अहानबदा मरुअोइबा पाउ पिजरी Council of Higher Secondary Education Manipuri lauba class 12 की परीक्षा की फल ngasi लाउथोखरे amadi Amazon Karigar amadi Manipur Handlooms and Handicrafts Development Corporation Limited MISDCL ani gi marakta MOU ama sign tongnakhre Kurumzari Pony TV na pizaba numidangi Manipuri pau migyang tabiri basingbu Jennifer Sarmana taram nokchari Hauzik pau sandok na pizari Council of Higher Secondary Education Manipur na lauba class 12 ki parikya ki fal ngasi laukthokre Science stream gi oina extra 8 school gari gi satra Rahul Naurem na Mark Jamri Humputara Nipal Fangduna Makok Millennium Institute of Sciences Kwakachal Mayai Koibigi Ketrimayum Rasrina Mark Jamri Humputara Mari Fangduna Ani Shuba Amadi Herbert School Changangai gi Wairokpam Anupriyana Jamri Humputara Nithoi Fangduna Ahum Subat Taki Art stream gi oina Enlightened Knowledge Higher Secondary School Sangak from gi Golmai Gaihem Mai Rania Soibam Amadi Naurem Jessica na Mark Jamri Yankai Mapal Jamri Yankai Taret Amadi Jamri Yankai Taruk Fangduna Mathang Sitna Ahanba Ani Shuba Amadi Ahum Subat Taki Commerce stream gi oina SDJI's Higher Secondary School Pauna Bajargi Avian Anjali Debina Jamri Kunmari Fangduna Ahanba VK Tona College Lamka Churachandpur gi Niang Viak Lunna Chahum Marfutara Mapal Fangduna Ani Shuba Amadi SGJM Higher Secondary School Pauna Bajargi Tongbram Lakshmi Debina Chahum Marfutara Taret Fangduna Ahum Subat Taki Pass Tobagi Chang Aduki Matik Wanki Position left Kraba Mahiroi Karaga Unarubagi Paugdam Ama Honaba kanbagi panthungdi mai pakpana oi haibasi Rahul Naurem na sakini COVID-19 gi pandemic ki yamna sathiba mawong ama leiruba matungda Council of Higher Secondary Education na lauba class 12 ki exam da Rahul Naurem na first position lawkhibaga loinana mayamda unajabagi tanjadu lauzari aigi ming Rahul Naurem aduga aigi babagi ming na Naurem Jibol Singh aduga mamagi ming na Athokpam Santibla Devi aduga aigi ichinnaw na anini aina ahan aduga aigi inaw pamaga maagna hujik Catholic ta tami aduga aigi schooling life se nursery dagi class 10 bhaujina Catholic school da tami aduga 11 12 sina extra school da tam ado Rahul na ngasi mai pakpagi mikup sida Rahul na credit pinning base kana kana da maru oina pinning Ahambada mama baba da piningi adu matungda aigi school extra ski oja sing amadi aina tuition tamjarakpa aigi takpi tambiyokpa aigi tuition gi oja sing dasu moi ngai sida pining ado handa COVID-19 gi pandemic lagi base ko sida is the offline online da tawgadabani offline da tawgadabani adai di exam gi pass mark pi dragadi du exam tawba yaroi khotloi ka habagi irang su tawgidana ko ado irang tawbadu da Rahul gi mot kai leibige aije maruina sije 10 da aije third position tai ado third position je kitang hadi aina expect tor buduga chana da bine adu dagi aije sidagi hena khar kana honara ga result je wangba ngamna bo honage habagi aigi desire ama class 10 dagi laikhibanina sig matungina aigi level ai honaba yaba aigi thada ba effort je thadaraga ai ngasi sigi level si yorokmani adu duga hujik online offline gi matang da maleni se ani online sik mai gi kana basulai kana da basulai adu kana da borom da kana da banabudi yamem ama habidi ojaga satra gi interaction jo handa doni adagi 24 hour phone gi mamang da phamlai ba habisi siju awa ba thaba ne mit ki problem na khani adu na mai kana da basu phenam ne adagi exam mak chasilaju online da sinbaji madi simadi adum mayam na khangnarabani adagi magi kana aingonda aigi ona online to gi kana bhai tar gi time saving je yam kana gi hadi school chathok chasin da haraga ju chat khotpa jida da matam je dum mangi doni adu na yum da leraga hona bani na self interaction time adagi aigi hona bagi matam je free time je amna phangi bani na kana baju dum oi ki si tungi punsida tungi asa amadi leiramni dana ko Rahul gya ado haidi ML life fighter adu habira one ai jik medical try tawgini aduga handaki si khanba si exam je thagini adu adagi CUT ju thadune aduga ani sida aphangba amada changdune hadi chahi mangan da bida ni che khalaga medical adum tamthagi ba natraga si phangaudraga na general lines dum tamtharaga graduation bo loselaga civil service try tawgi em thamjai nupi mak oijaraga su nupa dagi tade haiba utliba Council of Higher Secondary Education Manipurna handa class 12 ki exam da second position holder tabira krabi Ketrimayum Rastriga unabagi
mayamda pautam pizari Rashri handak second position holder oibire ko ado kai feel tawbige ahamba aina second tare na khangakpa matamda adudadi yamna shocking oiba ma poe isadat aduga harauba su poe aduga yamna pukning nungsiba su pokle kai gino shocking oibe hai aido wang ni dum expect tawzaba aduda second gumba tarakani habdudi thazaru dabado isana adugi smain tarak basamna khanghodna harauba ma pokle ado handa COVID-19 pandemic sida like tamboy tamdaboy ko adagi online da amu offline da amu aduna exam sisu amu chaye na bahidi pass mark pi ba adudagi pass mark pi dragadi exam tawbe yaroi ko loi kan irang su thoki duna ko ado irang thoki baduda adum kamaina haidi like se pa na bagi manage kamain tawbige aduga kari mot laibige adugi matang da hapet thambi exam gi preparation gi oina di adum 12 se dum karak paga dum prepare tawbadi haureba tuition do covid lebanina online gumbadi tuition tawe duga thoin ki physical classes apadi tha ahumari muktang phanghaweba pekha horam daida aduga adu hausalak pamatam da amuk pekha se tawni tawroi amuk tawnarak pada aduda ai isa na haizo hardi pekha tawjaningeba promotion oina pithokibado isa da su penjadaba amasu pokjeba adna dum ai pekha tawninge na dum khallaga leijaba no mada pung kya di like pabige si question je ai no mada adum aigi pafam thokpadi paiba aduga yamna sangna pabadi kesu padeba tuition gumba chaluraga halaga no magi taklakpado adu di dum yengje aduga exam gumba lerega na khare hena yamna paba adumaina taweba adumaina hona je ado tungi punsida kari tawbige hainadi haidi aim in life amadi leramni dana ko adui matang da hapet habiyo ai se 12 lorga nit try torga medical se pame duna medical se doctor oigena khanje so den maki khanbasu oibiyo ko tungi mahairoi sing hawala ibasing sida kari advice bibininge tungi hawgalak liba mahairoi sing da ina pizza ningba advice di adum hona babu kaladi dum mahidi dum phange aduga yamna koi student life da stress se yamna layeba isa su dum leje de kamaina exam result se kama erak toino exam kamain tha doino habage dum akiba dum poeba adu yamna adum isa da tawza tar so ina pizza ningba advice di adu yamna tawbidaba aduga positive thinking lebe se si je yamna kane ena khale positively aina kaino ma expect torok pase adum thonghalak pagi type ta tawe aina si ai afaba amot oirakani habagi type ta khalakanda adum afaba phangak pagi type ta iduna hona basu leptaba aduga positive attitude lebe si jo yamna success ki o success oirakna bagi am achawa maramamane na haizone Chief Minister N. Birena ngasi City Convention Center Palace Compound pangthokpa Manipur Heritage Expo English ngani kunithoi da saruk yakre Thorum aduda Minister Name Jakib Gen, MLA S. Rajen Singh, MLA L. Rameshwar Mitai Amadi, Atai Atopa Dignitary Singh Susaruk Yaki. Thorum gi sarugam oina ngasi Amazon Karigar Amadi, Manipur Handlooms and Handicrafts Development Corporation Limited, MISDCL ani gi marakta MOU amasu sign tongnaki loinana. Fisa kon lising ani jamri humputara mangasu Manipur gi district tara taruktagi lakpa mioi singda yentoki. Thorum aduda wangang aduna Chief Minister na phongdokhibada ngasigi expo asigi maru oiba pandamdi Manipur ge heritage asibu no hona na punsinba amadi miyam da khanghan bani haina phongdokladuna Manipur da lairiba entrepreneur amadi weaver singi product sing adu Amazon platform da yahunduna market expand tawragani haina su phongdokhi Sri Gaura Gobind Girls College के प्रिंसिपल ओइरंबी डॉक्टर के जाबो सखी देबीना यामलबा सेनफम कया मांगहलमले हाइना कॉलेज असगी जीबी ना मराल सिरकली ngasi Manipur Press Club ta pangthokpa paumi singa unaba amada Sri Gaura Gobind Girls College ki GB gi executive member M Tomba Khuman hakibada UGC na college ki development ki fund thadarak ba senfam B vocational na chungba chawrak na crore khara mathong madam khangdana manghan kre Annual Audited Statement Account GB Managing Committee da pikhalau haibada piba ngamdre College ki profile mari lainaba department sing da thabada principal ki signature tawfam da enforce da chana draba suspend da lairaba mahakna namduna sign tawraga GBMC da khanghandana submit tawba students sing da ki lakjaba senfam GB da information pidaba ex principal mahakna lana pau sandoktuna laikai miyam ga khana chainaba thokhalle Infal East ki nupi sing tagi oiba amatangairaba college asibu hinghanba pambagi damag college asigi fact finding committee na service tagi terminate tawre haina phungdokhi
ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯌꯥꯝ ꯃꯈꯩ ꯈꯥꯡꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯏꯖꯨꯀꯦꯁꯟꯒꯤ ꯀꯩꯅꯣ ꯑꯁꯤꯗ ꯁꯣꯛꯆꯜꯂꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯁꯄꯦꯟꯗ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯔꯃꯤꯅꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯇꯔꯃꯤꯅꯦꯠ ꯇꯧꯔꯤꯕꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯗ ꯌꯥꯎꯔꯦ ꯇꯥꯡ 3/3/2022ꯗ ꯁꯥꯔꯚꯤꯁꯁꯤꯡ ꯇꯔꯃꯤꯅꯦꯠ ꯇꯧꯔꯦ ꯃꯥꯒꯤ ꯇꯔꯃꯤꯅꯦꯠ ꯑꯣꯔꯗꯔꯁꯦ 12/2003 ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯚꯦꯂꯤꯠ ꯑꯁꯤ ꯚꯦꯂꯤꯠ ꯖꯤꯕꯤꯁꯤ ꯂꯩꯅ ꯖꯒꯣꯏꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯒ ꯈꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯖꯤꯕꯤꯁꯤꯡꯁꯤꯕꯨ ꯈꯟꯅꯍꯟꯕ ꯍꯥꯏꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅꯍꯟꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ Sakangdabasingna Little Flower School da bom pokai halambabu yaningdaba phongdoktuna school asagi oja sing amadi mahiroi singna wakat mifam sathakre wakat mifam aduda saruk yakiba mahiroi singna we want peace, stop violence, we condemn bomb attack on school, make education a free zone, allow us to grow without fear, protect us, we are the future pillars of tomorrow. Pabung Biren Amadi Education Minister protect us haiba play card kaya sizinaduna kholau kaya lauki Thorom aduga mari lenyana Little Flower School gi headmistress Kaini Marthana phongdokhibada ngarang nongan lamdai pung ahumuk tarakpa aduaida kwa kaithelda leiba Little Flower School gi gate mamangda sakti leiraba bom ama pokai halamba asi yamna laibak thibani Little Flower School asi nupi singtagi oiba school amani mahai tampham sang singda asigumba violence khak satharoidabani Aki tuzung yaudana mahai tamhallu asigumba thawong makhatana amuk hana sathabiganu amadi school asida naha oiriba mahairoi kayabu matik jaba mioi amamam oinaba hona jariba school amani sarkar na su protection pibiduna aki akhang amata yauduna mahai tamba fangan biu haina appeal tauki We are the future of tomorrow. We are the future of tomorrow. We want this. We want this. We want this. It's unfortunate that this type of incident has happened in our school yesterday, and I hope and pray that it doesn't happen again. Our banners today sitting here is to appeal to all concerned that this type of violence should be stopped at any cost. Ours is an institution for young girls, an educational institution, and we are here for the growth and development, all-round development of the young students entrusted to us. We are happy that we got this opportunity to be with them and to accompany them to their goal in life. And so, I would like to appeal to all those concerned. Thorom aduda saruk yakiba mahiroi khomdram susanti na phongdokhibada education zone haibasi makhal khuding maki crime dagi free ohengadabani mahiroi sing asi leibak asigi tungi yumbiranni asigumba thabak sing asi higher authority na yengsin biduna amuk hanna makha tana thokan biganu haina phongdokhi Education zone must be free from all kind of crimes because we are the future, we students are the future pillars of the nation. And I, on behalf of all the students of Little Flower School in Fall, would like to say that we don't deserve such kind of atrocity. And I may request to the higher authority to look over the concerned situation at the earliest. Ngasi lisang sitna sa tharakliba Azadi ka Amrit Mahotsav ki manung channa 44 Assam Rifles na IGAREs ki makhada Jan Bagidari campaign ama hudoktuna Tamenglong da laiba Kahulong village ki government primary school da nauhong na semjin laba matungda 44 Assam Rifles ki commandant na sangaduna school authority amadi village authority singda sinakre Panbaya badi hariba school asi classroom puna nipal lay adubu classroom sing adu pibam yamna chadana lairambadagi 44 AR na matamga sana bamawong da semjin bahorakibani hari Mafam adugi kunja sing na battalion aduna tawramba thabak sing adubu thagat pa phongdokhi
Azadi ka Amrit Mahotsav Kamari Lenina Battalion Amadi Kunja Singa Punna Hosik Fawbada Tongan Ba Government School Sing Punna Tara Samjin Kre Haidi Young Women Street Vendor Association YWSV and ngasi thadorapa serol amada haukiba megitang kuntrada uripo khaidem lekai da leiba Fogai Sangbam Pinky ki sangaida Youth Women Street Association ki President El Kamala Devi na mayai tangbal lauduna chahi gi oiba body meeting pangthokre mifam asda chatliba chahi asidi thopuna bagi damak mioi punna tara khankre hairi ngasi sekmai kendra gi manung chana leiba khwairakpam ongbi Sonia Devi chahi kuntra taru mapuroiba laikhidraba khwairakpam kula sing sekmai khunau mathak leikai ward number 9 da kangleipak news yangbang loop KNTL Manipur na lupa lising nifu manga amadi sana thaknaba cheng hawai firona chingbagi yangbang pikre yangbang bagi thoram aduda KNTL Manipur gi president Thongam Rosen Singh general secretary Saikhom AB Maitai Publicity Secretary Rose Maibam Amadi, Group Asigi Maru Oiba Thomi Sungsu Saruk Yaki Amadi, KNTL Manipur Gi General Secretary Saikhom Ebi Maitaina, Khwairakpam Sonyagi Mapuroi Basu Laikidaba Tha Ama Fadri, Pikli Bamacha Aniga Loinana Nung Yuraba Kangpok Sang Amada Lairi, Sonyagi Hakchangda Khut Khongi Anaba Amana Maram Oiraga, Tabak Suba Nomba Ngamdana Lairi. Machanupa atomba chahi tarani thoisu laibak kiba thodok amadagi maina cha khibadagi marol thoktana lairi amadi makoina hauzik laireba khangpok sang adusu nong yubana maram oiraga yamna wana hingli haina fongdokhi awa ana taraba imung asida group asigi member singna amadi group asigi khuthangda miyamna angamba mateng pangbirakhiba senfam khudingmak ngasi Sonia gi yumda KNTL Manipur gi member singna chatuna tengbang adu khutsin akhibani haina makhata na fongdokhibaga loinana Miyam na amadi Manipur Sarkar na su makhata na miyeng changbiduna angamba mateng pangbina ba KNTL Manipur gi maikaidagi appeal tawrakli Miyoi ba khunai na matam sang na malem sida hingba yana ba upal tharasi environment kalasi haina only one art haiba wakhalonda malem sinba thungna ngarang pangthong na khibagum World Environment Day lising ani kuni thoigi thoram Green Universal Foundation Divisional Forest Officer, Central Forest Division, Manipuri, Imphal West, Superintendent of Police, Imphal West, Directorate of Environment and Climate Change, Government of Manipur, Rehal Perfumes Puna Khutsam Nana Sinduna, Olivia Higher Secondary School, Kangnatong Bidangarang Pangthokre. Thoramaduda, Sangmai Police Station, ki Second OC, Y Gope, Green Universal Foundation, ki President Dr. Huidrom Roman, Vice President Maibam Henry, Secretary Anis Ahmad, Manipur University Kanchipur ki Geography Department ki retired professor R.K. Somorje, School ki Principal Dorian Kaisham, Rehal Perfumes ki proprietor Hussein A. Saudurina, Athoiba Mitunglen Singh Amadi Wangang Doi Singh Onya Saruk Yaki. Akhang Ahai Singh na Environment Kalasi, Lamlaki Sa Uchek Singh Ngak Selasi Haba Hiramda Wangang ki Amadi, School ki Campus ta Uhai Panba Amadi, Matam Khuding Makta Mana Sangdunata Laiba Upalgi Chara Kayasu Thagi Loinana, Environment Kanabagi Matangda School Asida Mamangda Pangthokiba, Essay Amadi Painting Competition da Saruk Yakiba, Makok Matang Taraba Mahiroi Singda Mana Matum Singsu Yantoki. Anis Ahmad na Fongdokibada, Aikoina Hingbada, Sor Hon Bada Jungliba, Oxygen Asi, Upal Sing na Lem na Piribani, Mahausa Lairen Bigi Kudol Oidiba, Upal na Laitrogadi, Aiko Hingba Yarak Loida Banina, Upal Yokatlasi Haki. Paugi Manaktan na atin babriya matang nomiyasi.
taram nokchari makhataba pau pizari malemda amata ngaidaba sangai bu kannaba amadi malemdagi khongul mut khitanaba lengakna amadi kaibulam jawgi akoibagi miyamna kana hotnari asigumba cherak sida tha sigi marida tourism department ki director and ibohalna handak pangthokadoriba sangai festival amadi national heritage park na chingba semgat sagat kadaba bu punamak moirang khunau do oina tawragani haina media da phongdokhiba adu yamna chumdaba amadi wakhal khanthaba watpa wangangni loinana wafam adu kaibulam jaw national park ki akoibada lairiba club taret ki spokesperson and ranvir na yabangam loi haina ngasi kaibul mayai likai mandop ta pangthokpa pawgi mifam amada phongdokre matam sangna club mayam amadi maira paibi kayaga punna honaduna sangagi yaifana ba honaduna laklaba amadi lengak nasu sangai ga mari lainaba pumnamak kaibulda tawgadabani haiduna sangai festival su kaibulda kayarak pangthokrabani asigumba mamangdagi chatharakpa thorambu miyoi amana kanagumba kharagi thawinsin manba thawong asi thabak oina honaraklabadi pamdaba thawdo kaya thoklapa yai maram asina lengak mapuna su munna kanthabiraga mahusagum sangai ga mari lainaba thoram khudingma kaibulam jawda pangthok pinaba mari lainaba singi pukning chengsilakli Yel hawngai matamdagi hauduna mamang chingda inkhol koi jaduna lau u jaduna laklaba mafam singda forest department na so cause notice thajilakpa amadi kakchingi mafam singda lairiba lam singda Tengnopal district hajilakpadagi boundary issue ki oiba khana naina bagi mifam ama ngarang kakching sumak lekai da leiba JNURM holda pangthokre Waibegyo Chandra Singh, MD Najibuddin Amadi, and Ibohal Singh na Presidium member oina saruk yakiba mifam aduda kupna khana nainaraba matungda haukiba megi tang tara taruktagi hauraga DFO Thobal na praja singda pirakhiba so cause notice adu maram chade maram aduna yaningda bagaloinna awangba thakta condemn tawi haina phongdoknakhi Housing Kakching gi akoibida lairiba khunja singgi afaba mari tung koina thamnaba Kakching a sigi oiba chap chaba boundary thamduna miyam da khanghan binaba housing paliba lengakta taksin ba amadi karigumba mafam matamgi matung inam khongjang natraga ihau darkar laklabadi praja sing amatoina changsin minana ba haina su miyam na lepna kibaga iroinana forest department na lokhatlagiba khongthang adu chap chana thengnana ba darkar lairabadi legally oiba mateng longna basu mifam aduda waret nakhi Khana nainaba aduda Kakching social worker, historian, ahal laman amadi intellectual person kayana wangang loi oina saruk yaki. World Environment Day ga mari lenyana ngarang nongmai jingching da Central Forest Circle gi Divisional Forest Officer DFO Amarjit na luchingba team amana u thana bahoda bada khul adugi khunja singna thingba pirakpadagi irang thokiba thodok aduga mari lenyana khul adugi chairman yauna mioi taret fare hairi CMN Birena Lakotlakiba Chahi Asigi August tha faubada lamdam asida u chara lak humputara manga thabagi khongthang asigi manung channa forest official singna yamnaba miyam galoinina nongmai jingchingi reserve forest area da ayuk pung nipal tabada u thana ba honari da nongmai pankuki village ki mioi naha kharana vener chingthaduna segai na ba honabadagi chawna mungna khibani hairi DFO na convince sauduna wathok adu loishina ba honara basu police force season aduna khulgi chairman yauna mioi taret fazin ki badu yaning de maram aduna athuba matamda condition amata yauduna fazin ki ba mioi sing thadok pirakna ba haina sarkar da khunja singna dabi tawrakli Kakching District Zonal Education Officer ZEO Kakching gi makhada maru oina mahairoi khunagi damakta SSA scheme gi makhada hiang lam asida lairiba school sing asigi phibam sing lainga amadi education minister na akhanna yingsin biduna kendra asida school fagat hansi mission gi wahan thok laihan bina ba honna biu haina Sengmaijin Gram Panchayat level multi-purpose cooperative society limited ki president Konthausam Manihar Singh na thadorakpa serol amana phongdorakli Cherol aduna makhata aduna hianglam AC asi mapi mapa laitaba mioi bagi hing bagi hak sing mapi raba mioi amagumna praja miyambu lehan basi kokhan binaba thabak lokhat piu haina hai ki baga loinana kendra asigi school sing Sengmaijin New Primary School Arong Primary School Khangbal Achoba Primary School Chandol Pokpi Primary School Langmaidong Maning Makha Primary School amadi Tezpur Makha Primary School asi haktheng na chatuna yengsen biduna kendra asida school fagaran si mission mai pakna thabak oina tahan binaba mari leinaba department singi pungning chingsili haina haidi
Kangpokpi district ki Haipijang village tagi Mangniyo junior kipgen chahi kuntra apokpa laikhidraba satpau kipgen kauba miyoi amana Chief Minister N Birenga nupi amaga photo naminabagi saktam semjin sajinduna thadorakhiba aduga mari leinana BJYM gi President Manohar Mayum Barishna Imphal Police Station da complaint ama tawrakre. Complaint adugi matung ina Imphal West Commando na accused asi mobile Redmi Note amaga kwanuna faraga Imphal Police Station da sinakhibaga loinana makhataba investigation sathaba hokre hari. Technopal District ki Deputy Commissioner Toino Hongdo Hongjin Tauba Yaning da Bafongdok Laduna Tha Asagi Taruk Tagi Imphal More Lambida Matam Kaktana Ban Chathagani Haina Tauramba Adu Handokle Haina KSO Technopal District ki President Thangboy Lungdimna Fongdorakli Mahaki Matung Ina Technopal District ki MLA Oriba Letpau Haukip na Mating Pangbiduna Chief Minister ga Technopal gi KCA KSO Amadi KWHR ga wari sanabadagi Chief Minister na transfer order adu kaklani haina thazaba pirakpadagi ban adu handok pani haina fongdokhi Kuki Cultural and Heritage Prevention Association na Kabui Puari mutpa yaroi Moirang Kanglai gi Puari ga tatna thana yadraba Kabui Salang Maibagi mafam ama oiriba Thangjing Chingda laiba Salang Tenda Kuki gi lanmi changba yaroi haina signboard Teliba asi Kudakta Loktokadabani haina Kabui Union Manipur gi serol amana haidi Ningsing bathok traba matamdagi Kuki mapa mapu singna thambiramba lamni haina Kuki Cultural and Heritage Prevention Society na signboard Teliba si Loktokadabani Kuki Manipur da lakiba asi Lising ama chamapal kuntra nifugi chahi chagi tangkhai chalapa matamdani aduna khamba khamnubu salang thel kabui khulda kabui salang mai bana yokpa matamna lising ama supna marfu humdoi dagi lising ama chama kuntra nipalgi edini aduna Kuki na Manipur gi lamda changdringaida chahi cha kayagi mamangda thangjing singsangi salang thelda kabui pali haibasi kakninga yaude kabui puari moirang kangleirol khangdaba singde Manipur macha oiroi Yumdang bana yum maputan bagi thabak adu khudaktagi lepkadabani mapandagi haijilakpa mioi singi masingna kabuidagi heli masida Manipur lengak na migyeng changhaning bagi apambasu fongdorakli aroibada maruibe paw mo hana pisari Council of Higher Secondary Education Manipur na lauba class 12 ki parikya gi phal ngasi laktokre Amadi Amazon Kaurigar Amadi Manipur Handlooms and Handicrafts Development Corporation Limited MISSDCL anigi marakta MOU ama sign tongnakre Poni TV gi numidangi Manipuri pawmiyeng tabiri basingbu amkana khurumzari